ngasi ano episode da mayam su amukan ju taram nok chari ngasi akoi panelist la pangai boina mayam na kana do kari ba khara da thamja hoge madudi sun game haidana apps amakak lai hari ba apps ase akoi investment di matang da amadi sidai se investor ga akoi thadare paisa do ki double amadi triple times da phangba ya ba adugum ba yam na kana ba mayam da yam na kana ga do apps amakak ni ai sida thokcha lamge मखोगी डाउनलोड कमायना तौगने है अखोगी लिंक दा चंगबिरो डिस्क्रिप्शन दे रंगनी लिंक अदुदा चंगबिरगा डाउनलोड तौबिरो हे डाउनलोड तौबा सि थोलानी अदा अहमद मोबाइल नंबर असि मेंशनलनी मथंगदा अखोइना एनी पासवर्ड अमा सेमनी अखोइना 1 2 3 एनीवन अखोइना खंगजलिबा पासवर्ड अमा सेमनी मथंगदा अखोइना ममांग हाखिबा मोबाइल नंबर अदुदा OTP अमा खलाकनी OTP लाइबा नंबर अदो अखोइना मेंशन बिरनी मथंगदा ईमेल अमा लानी ईमेल दुसु मेंशन बिरनी अखोइ इसागी ईमेल दो अदा अखोइना रजिस्टर तौरनी रजिस्टर तौर मतुंगदा यामना नुंगाइबा मोइना अखोइ लुपा 10 दगी हरखा पैसाजे अतुकी मते अखोइना रिचार्ज तौबे रिचार्ज तौरनी अखोइना समना हदा लुपा 5,000 ख रिचार्ज तौसे आइदि पैसा खितंग लेजे गाय 5,000 जे ले थादा दावेगे कायना 5,000 जे रिचार्ज तौरनी रिचार्ज तौर मतुंग दा अखोइना रिचार्ज तौजे लो थादा दन नते लुपा 10 दगी हरखा अखोइ थादा नि पैसा थादा या अखोइना लुपा 10 जे थादा रकना लुपा 10 फंगदुबा 10 जे थादा रकना 90 फंगदुबा 90 थादा रकना 10 फंगदुबा 10 थादा रकना 100 फंगदुबा 100 थादा रकना 100 फंगदुबा सुमाइना तौदना मयाम फंगबा याय अदुगा लोइना ना अखोइना सी आइना फंगने जे मयामदा खितंग खक चमनरंगनी अखोइना आइना फंगने जे फंगदुरबनी मरमदी अखोइना सिदा मखोइना टेलीग्राम की लिंक अमा अखोइ डिस्क्रिप्शन हापचरंगे टेलीग्राम की ग्रुप असिदा मोइना हापचनबिरा मतुंगदा अखोइना मोइना सी मतंग सी पैसा थादौ सी मतंग सी पैसा थादौ जे मोइना लोइना मा हाइरानी सिनि मयामदा कानाबा यंबियु मयाम आइगी ngasi फंगबा आइगी इनकम मयामनी आइगी इनकम मयामनी मया अखोइ पेनि दिसु लाबनिना अखोइ लेनु हुना दा अखोइ मखा ताना मियंग ताबिरसी यंबिरबा पुनम पुले नो हुना 369 डिग्री एनालिसिस ऑफ खरा नेना बसिदा मयाम ताराम ओक्चरी आइगी पेनेलिस्टिंग लाए अमदी पेनेलिस्टिंग असि मयाम द सब ताक्सगे मदुदी अहामगे आइगी इथन थन लेजरिबा मियोय असि अखोइ मणिपुर पाक्सन खंगबा अदुगुन मियोय मखकने मसम मना इंटरव्यू ला इनि Masai nang ngang ijing samaling manobam nang ngang bo ramabdi nang sai turam ai wafam je thu lo phawra ओजा अखोइ ओजा ले बिरे मथंगदा आइगनि इथंग तले जरे मदि ओजागिना येत एक थंगना ले बिरबा दुंग मियो मखंगने हाइबा मियो सि मियाम दा अखोइ इंट्रो तौजगे मदि लेनु होना एपिसोड 3 दसु मा लापिदुना अखोइना हाइजरु मतमदा हरारो या बिरपकि दमा हानि ता थांग फोंदो सरी मियाम दा इंट्रो तौजगे मसानि इपवा बार काइ इंटरव्यू राइट 아투 학창 니안 빠이 학창 바그주 기대 비대고 ओजा दा थबियो अखोइ ngasi जे अखोइ ओजा ता अखोइ इंटरव्यू खाजा ता इंग कुलगा अखोइ इंटरव्यू जी हमने इंग चिंगना तौगने हाबगे अचो वाची थाजब ले ओजानी दा अखोइ लाक्सगे ओजानी से अखोइ ngasi की इंटरव्यू से अखोइ वरी वता ओइना सानरगा तौसिको ओजा yes right अदुदा यामना चिंगलेमना तौसे हारिबा अहामबा इसिदे अखोइगी ग्लोबल वार्मिंग जो थोलपा पृथ्वी सिदा यामना नोंग की सागपेंग गलपा अमदी नोंग सिंग फिल्म जो अदुगी मदे फलकते नि धमदा न खमते न इंबा अमदी कालेंदना यामना काहिना साबा मरम ओइबसी अखोइ एनवायरनमेंट की मतंगदा करी करी ओजानी की मोड ले अमदी एनवायरनमेंट असि कमाय तौरगदि कनबा ngमगनि हाबगी मोड अदु थंबियो question makha ओजा last question ओजाना कनो आई जम सरप्राइज होरे viewers in the kitang ngorong gani kale kai no ozana sumaina tawdana thabi ga chai je let all viewers know this is none of your business next question okay oza waro bibi de yam nuai je akoi environment kan bagi tamata madi base ku chabana chingba madi cucumber chabana chingba kya mu tawgre thaga phongdok sari ozani ko ozani dagi yam na phaja pakhon jo bibi gre environment mata da kamai tor kangani habadu let the viewers know haiba yam phaja answer jo bibi gre loina na makha tarak pada aina ozani da yam na haning je akoi ki viewers na ju loina makhni ngani haiba tare ko ozana sam me सांगिबा yes ओजाना सम सांगिबा सम खाइबसी करी वाखलोन दगिन अमदि थमोइदा कई फरपदि सम खाकेना खंगि ना दो मैम व्यूअर्स आबे थम्बियो okay masi keno ne ai je pi ngai dagi ko I'm born polak padigi hona ha tare ne ai je sam je khang aujare sam je khang aujara gai je hore
ꯑꯗꯨꯒ ꯑꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯁꯦ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯣꯜꯔꯦꯗꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯁꯦꯀꯦꯟꯗꯔꯤ ꯍꯣꯝ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯁꯝꯁꯦ ꯈꯥꯛꯆꯗꯅ ꯑꯩ ꯄꯥꯝꯖꯕ ꯂꯥꯏꯟꯗꯣ ꯁꯝ ꯈꯥꯛꯄꯁꯦ ꯁꯨꯝ ꯆꯪꯁꯤꯟꯖꯕꯁꯦ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯀꯩꯅꯣ ꯁꯨꯝ ꯀꯣꯏꯅꯕꯩ ꯂꯥꯛꯄꯩ ꯅꯨꯡꯁꯤꯅꯕꯩ ꯑꯗꯨꯝ ꯆꯍꯤ 3-4ꯃꯨꯛ ꯀꯩꯅꯣ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯅꯈ꯭ꯔꯕ ꯑꯗꯨ ꯊꯝꯕꯤꯌꯨ I will continue this work. Okay, Go on. Straight. Okay, go on. ꯑꯗꯨ Viewers ma'am, go on. ꯅꯨꯡꯁꯤꯅꯕꯣꯏ ꯀꯩ ꯕꯣꯏ ꯒꯣꯖꯥ ꯁꯨꯝ ꯂꯩꯕꯁꯤꯗ ꯃꯥꯅ ꯗ ꯅꯪ ꯁꯝ ꯁꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯝꯇꯗꯤ ꯀꯛꯎ ꯑꯩꯗꯃꯛꯇ ꯀꯥꯏꯅ ꯁꯨꯝ proposing to me. Okay. I'm saying no ꯑꯩ ꯀꯛꯑꯣꯏ ꯑꯩ ꯁꯝ ꯁꯥꯡꯕꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩ this is my passion I'm saying Okay. and ꯀꯩꯅꯣꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯣꯖꯥꯀꯣ ꯚ꯭ꯌꯨꯋꯔꯁꯇ ꯑꯣꯟꯁꯤꯜꯂ Okay, ꯍꯥꯏꯒꯦ viewers size. ꯑꯩꯅ ꯁꯝ ꯈꯥꯛꯄꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠꯅꯤ ꯑꯩ ꯁꯨꯡꯀꯛ ꯀꯛꯑꯣꯏ ꯅꯪ ꯐꯅꯌꯥꯝ ꯁꯥꯎꯔꯗꯤ ꯁꯨꯡꯀꯛ ꯀꯛꯑꯣꯏꯁꯤꯅꯤ ꯍꯥꯏꯁꯦ ꯃꯥꯁ ꯅꯪ ꯑꯝꯇꯗꯤ ꯀꯛꯄꯤꯌꯨ ꯀꯛꯎ ꯈꯣꯠꯂꯣ ꯑꯩ ꯁꯨꯝ ꯕꯤꯠꯇ ꯈꯣꯠꯇ ꯁꯨꯝ ꯅꯪ ꯁꯝ ꯁꯥꯡꯗꯅꯁꯨ ꯂꯩꯇꯦ ꯅꯤꯡꯉꯤ ꯀꯥꯏ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧꯕꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯄꯥꯅꯤ ꯇꯧ ꯃꯗ ꯑꯩꯅꯁꯨ ꯁꯨꯝ ꯆꯍꯤ 3ꯃꯨꯛ ꯀꯩꯃꯨꯛ ꯍꯦꯟꯇꯣꯛꯅ ꯄꯥꯊꯣꯛꯅ ꯀꯣꯏꯅꯔꯕꯅꯤꯅ ꯃꯁꯤ ꯅꯨꯡꯁꯤꯗꯅꯀꯣ ꯑꯦꯔꯥ ꯑꯩꯅ ꯁꯛꯅ ꯁꯛ ꯊꯣꯛꯄꯅ ꯀꯛꯊꯠꯂꯨꯕ Okay. ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯔꯨꯕ ꯑꯣꯟꯈꯠꯂꯛꯄ ꯍꯞꯇꯥꯗ ꯑꯗꯨꯝ ꯃꯥꯗꯤ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯀꯣꯏꯈ꯭ꯔꯦ ꯑꯁ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯝ ꯈꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕ Okay, ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔ ꯂꯩꯍꯧꯕꯁꯦ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯅꯤ ꯀꯥꯏꯅ ꯂꯩꯍꯧꯕꯁꯦ ꯁꯤꯅꯤ ꯁꯝ ꯅꯥꯒ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯧꯊꯣꯛꯑꯒꯀꯣ ꯇꯤꯟ ꯇꯦꯟꯅ ꯀꯛꯑꯒ ꯊꯃꯣꯏ ꯀꯥꯏꯅꯤ ꯀꯥꯏꯅ ꯁꯤꯅꯦ ꯃꯥ ꯂꯩꯍꯧꯏ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯅꯣꯛꯄꯤꯒꯅꯣ I'm serious ꯑꯣꯖꯥꯗ ꯍꯧꯖꯤꯛ ꯑꯗ ꯑꯩꯅ Okay, ꯍꯥꯏꯕꯤꯌꯨ ꯊꯃꯣꯏ ꯀꯥꯏꯔꯒꯁꯨ ꯁꯤꯗꯗꯤ ꯃꯥꯜꯂ ꯀꯥꯏꯔꯔꯣꯏꯒꯦ ꯑꯩꯅ ꯁꯝꯁꯦ ꯈꯛꯇꯒꯤꯅꯣ ꯑꯣꯖꯥꯕꯨ ꯁꯤ ꯂꯣꯏꯁꯤꯟꯗꯗꯤ Emotional damage. Okay, ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯝꯁꯥꯡꯕꯅ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯁꯝ ꯈꯥꯛꯈꯤꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯊꯪ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯉꯥꯡꯕꯗ ꯂꯥꯛꯆꯒꯦ ꯑꯉꯥꯡꯕ ꯂꯤꯠꯄꯗ ꯑꯣꯖꯥ ꯑꯉꯥꯡꯕ ꯂꯤꯠꯄ ꯀꯩꯅꯣꯅ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯣꯖꯥꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯃꯗꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥ ꯈꯥꯛꯈꯤꯕ ꯑꯃꯗꯤ ꯌꯥ ꯁꯥꯡꯉꯤꯕꯒꯤ ꯃꯔꯝꯁꯦ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥ ꯁꯥꯡꯕ ꯍꯥꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯣꯖꯥꯅ ꯌꯥ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛꯅ ꯈꯤꯇꯪ ꯁꯥꯡꯉꯤꯕꯒꯤ ꯃꯔꯝꯁꯦ ꯑꯣꯖꯥꯅ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯂꯤꯕꯤꯅꯕ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯩ ꯁꯣꯏꯗꯅ ꯑꯩꯅ ꯌꯥ ꯈꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯔꯒꯦꯀꯣ ꯀꯩꯅꯣꯅꯦ ꯃꯇꯝ ꯑꯃꯗꯅꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯝꯃꯦꯕ ꯑꯗ ꯃꯕꯥꯅꯤꯁꯦ ꯃꯌꯥꯁꯨ ꯈꯔ ꯆꯧꯋꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯆꯧꯋꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯧꯋꯦ ꯑꯗꯒꯤ ꯃꯕꯥꯅꯤꯁꯦ ꯆꯧꯔꯒ ꯉꯁꯥꯏꯒꯤ ꯃꯕꯥꯅꯤꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯋꯦꯕ ꯁ꯭ꯇ꯭ꯔꯒꯜ ꯀꯩꯀꯥ ꯇꯧꯗꯅ ꯈꯣꯠꯇꯅꯗꯒꯤ ꯋꯥꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯤꯐꯤꯀꯜꯇꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯐꯦꯁ ꯂꯣꯏ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯐꯦꯁ ꯇꯧꯔꯒ ꯃꯣꯏꯁꯦ ꯁꯛꯁꯦꯁ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯃꯕꯥꯅꯤꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯃ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯔꯤꯗꯣ ꯈꯤꯇꯪꯈꯛ ꯖꯕ꯭ꯔꯛ ꯂꯩꯕꯗꯧꯅ ꯆꯠꯃꯤꯁꯦ ꯆꯠꯄꯩꯗ ꯑꯗꯨꯅ Points. ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯥꯛꯅꯤꯡꯕ ꯄꯣꯏꯟꯠꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯂꯥꯛꯅꯤꯡꯕ ꯄꯣꯏꯟꯠꯁꯦ ꯀꯔꯤꯅꯣ ꯑꯣꯖꯥꯒꯤ ꯃꯣꯠꯇꯣ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯑꯣꯖꯥꯒꯤ ꯄꯣꯏꯟꯠꯇꯣ ꯊꯝꯕꯤꯌꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯃꯌꯥ ꯈꯥꯛꯄ ꯃꯣꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯇꯧꯔꯒ ꯊꯨꯡꯅꯈꯤꯕꯁꯦ ꯀꯩꯅꯣ ꯀꯅꯥꯁꯨꯝꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯈꯥꯛꯑꯝꯕꯗꯨꯅ ꯑꯩꯁꯨ ꯌꯥꯅꯤ ꯈꯥꯛꯆꯈꯤꯕꯅꯦꯕ I got it. Okay, nice, very nice. Ngasi ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯗꯩ ꯑꯣꯖꯥ ꯑꯅꯤꯒꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯇꯧꯔ ꯑꯣꯖꯥ ꯑꯉꯥꯡ ꯂꯤꯞꯄꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯁꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛꯅ ꯈꯤꯇꯪ ꯍꯦꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯑꯣꯖꯥꯅ ꯁꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯁꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯖꯥꯒꯤ 3D printing ꯐꯣꯇꯣ ꯑꯃꯁꯨ ꯃꯌꯥꯝꯗ ꯎꯠꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯖꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯩꯅꯨꯡ एपिसोड 3 ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯒꯦꯝ ꯑꯃꯁꯨ ꯍꯥꯞꯆꯩ ꯃꯌꯥꯝ football. नते मैं आर यू रेडी Ready. Okay. Ball kind of ball. मैं wait मैं आपको गेम से आइना हाजिर करता मैं आपको गेम से मैं आपको के लाइव पैनल से गेम से पुनः साना सके कोई गेम असी इंडोर गेम नहीं साना करता इंडोर गेम असी मैं आप तक सरप्राइज सके Table tennis naman. Kari game sana dyan sa siyan buto rin kari. और सच्ची ले तो इसकी टाइम हो गया Okay, okay. टेबल चले रबर My table fix. Laptop ko dyan. और जाता नहीं को कोई कंपनी कदीनोनी Kari buto rin. मैं आपको ये हारी बा आपको ओजाने जिंग बियो Okay, this one is girlfriend and this one is. ex girlfriend Okay, okay, let's continue. okay ako ay na game gi rules se hajira ko ay na game asida ay na wahang karang jagani Ay rahan sa nila ko sa sila. ay ozada no ki ozada jun tabi horo ko sa mane game se sa mane ay ozada na ho sake ako Okay. game jor matong da ay na wahang karang jagani da nahan asum asum do
ex girlfriend ꯗ girlfriend ꯗ ꯅꯪ ꯑꯄꯥꯝꯕ Okay, okay, okay. 시나 ꯅꯤꯡꯖꯩꯀꯣ ꯑꯁꯤ나 girlfriend ꯁꯤꯅ ex girlfriend Okay, okay. ꯌꯦꯠꯀꯤꯁꯤꯅ girlfriend Okay, ꯑꯣꯏꯗꯣꯏꯁꯦ okay. ex girlfriend Okay. ꯑꯩ ꯑꯣꯖꯥ ꯋꯥꯍꯪ ꯍꯪꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯀꯔꯝꯕꯅꯣ ꯃꯈꯥ ꯇꯥꯁꯤ ꯑꯣꯖꯥꯅ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯗꯤ ꯑꯩꯅ ꯑꯣꯖꯥꯗ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯌꯔ ꯂꯧꯕꯤꯈꯤꯕꯗꯣ ꯀꯔꯝꯕꯅꯦꯅ ꯂꯧꯏ ꯃꯈꯥ ꯇꯥꯁꯤ ꯃꯈꯥꯁꯤꯗꯤ ꯁꯛ ꯍꯦꯟꯅ ꯐꯖꯕꯁꯤ ꯔꯥꯁꯤ ꯂꯩꯕ ꯑꯃꯗꯤ ꯁꯛ ꯐꯖꯕꯁꯤ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯃꯈꯥ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯝꯇ ꯄꯤꯌꯨ ꯑꯩ ꯁꯤꯗ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯦꯛꯇ 오케이 ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜꯒꯨꯝꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕꯤꯅ ꯑꯩꯈꯣꯏ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯒꯔꯜꯐ꯭ꯔꯦꯟꯗ ꯍꯩꯖꯒꯦ ꯍꯥꯏꯕꯗꯨꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯊꯝꯖꯅꯤꯡꯉꯤꯁꯦ ꯀꯅꯥꯒꯨꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯏꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯄꯥꯇ꯭ꯔꯁꯤ ꯑꯩꯈꯣꯏ ꯍꯥꯡꯉꯤ ꯍꯥꯏꯕꯗꯣ ꯊꯝꯖꯒꯦ ꯁꯣꯝꯒꯤ ꯄꯥꯇ꯭ꯔꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯨꯜꯂ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯇ꯭ꯔꯁꯤ ꯑꯩꯈꯣꯏ ꯍꯥꯡꯉꯤ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯉꯥꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯪꯕ ꯍꯩꯖꯟꯖꯒꯦꯀꯣ ꯑꯣꯖꯥ ꯌꯥꯏ ꯌꯥꯏ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯒꯦꯝꯗꯣ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ ꯑꯣꯖꯥ ꯌꯥꯝ entertaining ꯑꯣꯏ ꯑꯩ ꯑꯣꯖꯥꯗ ꯋꯥꯍꯪ ꯍꯪꯖꯒꯦ ꯆꯞ ꯃꯥꯟꯅꯩ ꯑꯣꯖꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯔꯦꯀꯣ ꯑꯗ ꯑꯣꯖꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯑꯦ ꯑꯣꯖꯥ ꯊꯟꯗꯣꯏ ꯀꯣꯏꯁꯟ ꯋꯥꯠꯂꯤꯌꯦ 오케이 나중에 마탕 아무 해닝할 레로 ꯀꯩꯅꯣ 근데 question wali 하지 풀 라이는 마탕 해닝할 레로 아도 오자부 해나 누시다 하면서 그러면 ꯑꯩ 마삭 해나 파잡지 그러면 아니시다 ꯃꯁꯛꯁꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯍꯩꯖꯔꯒꯦꯀꯣ 오자 ngasi기 free angang manungise kana recommend tawbire ꯑꯩ ꯁꯤꯁꯨ ꯁꯤꯗ ꯑꯗꯨꯝ ꯍꯩꯖꯔꯒꯦ 오자 해나 룬 tawbire kana ꯁꯤꯗ ꯑꯃꯨꯛꯁꯨ ꯍꯩꯖꯔꯒꯦ mayam tara oza do ham ta laksage ozana is to sunga hebi dise ex girlfriend je makun amta yaudabra natraga kamai da no sigi girlfriend je yamna maya kanban girlfriend mo bezala ta habiyo ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯦꯛꯁꯇ ꯍꯥꯏꯗꯤ ꯀꯩꯝꯇꯦꯕ ꯀꯩꯅꯣꯗꯤ ꯑꯩꯁꯦ ꯌꯦꯡꯉꯤꯁꯤꯗ ꯑꯩ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯌꯦꯡꯉꯦꯕ ꯍꯩꯇꯕꯒꯤ ꯍꯩꯕꯅꯦꯕ उपाय लेतबगी हाइबनी हाबदनी अखोई गर्लफ्रेंड ने मिरब तारक सो अखोई ओजा फ्री अंग मले पजे ओजा ꯂꯩꯅꯤꯡꯕꯅꯦ आई वो मखता से ओजा आई पोज लासकी अखोई ओजाना एक्स गर्लफ्रेंड जाना हाइनिंग अदुबो करिगुंबा अखोई ओजाई गर्लफ्रेंड सिना ngasi इंटरव्यू चले हाबदा महांगना फ्रे चु रिकमेंड तो बिबन मरम ओदुना अखोई सोयना यंगनी अदुना उपाय लेतबगी हाइबनी हाबदु थमजगे ओजागी एक्स गर्लफ्रेंड दु ओजाना दि दुम खरखरि संगी माले दु केमता डोंट माइंड सी अखोई जस्ट अ गेम इट्स जस्ट अ गेम अदु गेम अस मखता लो सिनजे अखोई मखता बको सिनो लासिको Thank you for entertaining us. Masih oza ani tadi yang nafas entertainment oiba game kayak masuk sana bikin matang tahu question setiap kui oza ki aku ki mobile yo personal loy lak saki ko. Aku ki mobile loy ba. Aku ki WhatsApp ki matang loy lak saki. Aku oza na number lain namanya aku hajar ki ko. Oza na kira thang ki betul. Oza na aku ki WhatsApp status ta mangda ex pura mi kaina hairam ba aku ki mayam da cingda ninga o mangda ama thagap pira ba hai tare tu. 오자 타글리다. 타겟티드 밤나 뱅고 ꯅꯪ ꯁ꯭ꯇꯦꯇꯁꯇ ꯍꯟꯗꯛꯇꯤ ꯑꯦꯛꯁ ꯀꯥꯁꯤ ꯌꯥꯝ ꯎꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯅ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯥ ꯅꯪ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯥ ꯑꯦꯛꯁꯇꯣ ꯃꯪꯉꯨꯏ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯑꯦ ꯑꯁ ꯑꯗꯨ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯥꯏ ꯅꯩꯗꯣ ꯃꯔꯝ ꯂꯩꯇꯅ ꯃꯪꯗꯧꯕꯗꯨꯕ ꯑꯩꯅ ꯎꯔꯣꯅ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯣꯗ ꯂꯥꯏꯅ ꯎꯍꯜꯂꯛꯄ 오자 오자는 X 오자나 스테이스 타키보도 라인 운문에 하이 ꯑꯩꯅ ꯅꯠꯇꯦꯕꯗꯣ ꯒꯣ 오케이 sorry 아이 감자다 보기네 아이 마탕다 거기 오자기 와스 스테이스 삼도 부족저렇게거 나한 오자 닝정 비리브라디 컨데 거기 와스 스테이스 삼아각다 까라나 타가 브로디 컨데 두고 오자다 스마이가 하비기 범래 야다래 ai sa je sa phaje no mono mugi phajabe ga le nu samra to phane am chala jokoi mu boko bole dra mate kathi boko bole tre no mono mugi asum sum phajabe ga le nu pi mam la kele ha bagi ofa ma ma re se da thaga ki ado ozana kai da ro ma di kai ofa da ki ozana sa phaje da khan bagi ram da habiyo ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨꯁꯦ ꯀꯩꯅꯣꯅꯦ ꯑꯩ ꯏꯁꯥꯅ ꯈꯤꯇꯪ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯑꯩ ꯈꯤꯇꯪ ꯅꯨꯃꯤꯠꯇꯣ ꯈꯤꯇꯪ ꯐꯖꯕꯣꯏ ꯅꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯈꯤꯇꯪ ꯐꯖꯩ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯈꯤꯕꯅꯦ ꯃꯌꯥꯝ ꯅꯪ ꯅꯃꯤꯡ ꯍꯦꯜꯂꯛꯇ꯭ꯔꯣ ꯍꯥ ꯍꯦ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯅ ꯌꯦꯡꯉꯨꯅꯦ ꯍꯦ ꯐꯖꯩ ꯍꯥꯏꯗꯤ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯃꯔꯥꯎꯕꯤ
Naha ama silage nang lupa lak om ting bungang bedra. Sang pasado sumana habi ro sing ang je pasampu lai tapani noi. Pasado habi ro no ala. Namay matum ya. Ako'y last na ako'y kinulubin ako na ako'y unfairness sama di Mana siapa saja sih yang premis tetap rasa. Kasi sa ozazo yan soy mo di ozazo sa kuya Kali soy pa no. Kasi yego fase Ako, mo. ako sa dapat tumiyo ako'y labas ako'y miyoy lak ma di miyoy karo may situation tong na yung biliban lang kasi Dah karor di kayo. may ako'y kaya Ising paano so yeng da bisin da kun uy mo may nga ako sa dapat ato di ako'y labas Salo. nga ko matong manaw siguro ba Salo. Nawalo. matong manaw siguro kaya ako'y labas ako'y tumsalo Kamu kain sini malu. ano ay na ozada yan ato Ay dia. sini Sini deh wah. sini Sini ozabu malain kamu kain. 오자다 그런 한적이 오자나 시기 보사가시 아동 부르가 잡히바 말이 거직 죽고 왔다기 러프비리 거 마치 아동 부르가 잡라마디 와리지 Ay ang foto ni. 네 포토 Mahal tolong iba foto ni. 3D 포토 더 프린트 Ya. Ado na niya ang musibay tale. 오케이 Bumpiga no. I'm serious. Lo pega.